Panam Pauxi की मरुब ई पाउसिंग खोंगसरगा मणिपुर टॉप चैनल की माइकई की मियाम थमजगे अहानबदा हौजिक थेंगनरिबा मरुब इशूसिंग कंप्रोमाइज तौदुना सोल्यूशन पुरक पामदे चीफ मिनिस्टर मणिपुर थोकलिबा इरांग असिगी मरुब इशूसिंग कंप्रोमाइज तौदुना सोल्यूशन पुरक हाइबसी बीजेपी की अपाम नथि मणिपुर मियाम ngasi थेंगनरिबा असिगुमना तुंगी मिरोल थेंगनदनाबा अखै पुनमना होटनमिनसि Prime Minister Narendra Modi amari Union Home Minister Amit Shah natana Manipur miyam kanbina batulak loi haina Chief Minister Nongthomam Biren phongdokre wapham asi nitya pat chu thekta leiba thambal sangle ngasi pangthokiba BJP Manipur Pradesh ki Lok Sabha Mikhal ki manifesto sanklap patra phongbagi thoram de Chief Minister na phongdokhibani thoram adu BJP party ki oina Manipur ki election in charge oriba Dr. Ajit Gopal Sade BJP Manipur Pradesh ki President Eshara Inner Manipur Parliamentary Constituency BJP की मेरप ओरिबा थाउनाउजम बसंत कुमार मदी वर्क्स मिनिस्टर गोविदास कोंथौजम याउना पार्टी सिगी मरुएब मियोय क्या सरगाखि मैनिफेस्टो फोंग बदुगा मरी लैनना चीफ मिनिस्टर एन बिरेन फोंदोखिबदा स्टेट असिगी ओइना ngasi फोंगलिबा BJP पार्टी की मैनिफेस्टो ओसिदा लमदम असिगी मियामगी येफ थावरांगी वफम के यावरि अवांगपो इंडिया इंगतप पुरक पाइब्स BJP पार्टी की मरुएब वाफम अमा ओइना मैनिफेस्टो यावरिबनि BJP na center amadi state lengak lakpadagi infrastructure yauna disturb area oiramba mafam khradi apaspa lathokpa yauna khongthang kya pekadakli PM Narendra Modi na hakiba khudingma thabak to onthokna lakli taragani 5 lok sabha mikhalgi mangoinana hongliba party asigi manifesto da yauriba leibak miyangi yeipa thawrang sing sungsoi soidana thabak oina onthorakane ki Magna Makata Araduna, Manipura Tuklibi issue Shigi Maru Oibasing compromise Toduna, solution Purak Pahivasi BJP Lengaki Apamanati, Laiba Chita Sanction Lakpa Mitop Singna, demography Semdo Nabahone, BJP Lady Manipur Tugai Yarena, Union Home Minister Masam Anamiam, the Lauram Diba Duna, Wapamasiki make Lara Butani. PM Narendra Modi Amadi Home Minister Amit Sanatana, Manipur Gimiam Kanbina Batulagloi, Toksu Tolakidri. State oina BJP party na sogoliba amadi puthokliba taragani 5 Lok Sabha Mikhal gi merep ani asibo sagwatuna ngasi ekhoina thengnariba asigum tungi mirona thengnadana bu khona bada punamangna thodang lomina seki loinana pawmising na hangbu wangi pakhom piraduna Chief Minister N Biren phongdokhibada atopa pawmana haidoknadra basu center amadi state paliba BJP lenga si miyamna kharabani o ibobi BJP lengang na sindakha FMR lathokpani CM Meghachandra Sada 99.9 vote thadaduna BJP na satharakliba Aroibi agenda sigi pakum piduna miyamna paratambisi haidoktrabsu center amadi state paliba BJP lengas Manipur miyamna kharabani haina CLP leader hanigi Chief Minister Ex Ibobi na phongdokre wapham masi hiyanglam kendra gi hana mihut oiramba I dizamani na amuhana Congress Party the Sanglakpada BT Rota Liba Congress Bonanga Sipang Tokiba Taram Opiki Toramda Sharp Yaradun Magfungokibani CWC member Gaikangam na Akanava Mitung Lenamadi Manipur Pradesh Congress Committee MPCC ki President CM Meghachandra Thoram Mapu Uduna Pangtoki Thoramaduna MPCC ki Thaumising Yauna Tuan Myoika Sargaki Thoramadu Atuba Mitung Lengi Warol Piradunu CLP leader Ex Ibobi Fungdokibada Levasigi Congress Party bu kanan sunam thapang amroi matam sangna lakpana awang anem laiba haibisi punamakini center amadi state sita paliba BJP lenga lakpadi ki Manipura kangkhong sai habi Gujarat riot yaun levasi ki atop mafam thokiba irang amata luisun bada Manipur gi asumna matam sana sangkiti Manipura thoklibi irang si BJP lenga tauge yaun Aroibi agenda amag loinana sathabagi mamitari Manipur gi miyam si mi oina khanda bikira makoina iranga lusiloigi haibagum tawge yauna tawki mami ama tari basineki magna makata araduna center digi Congress UPA lenga matamda Manipur miyam gi kaitharama senthang adudigi BJP na lusingba NDA lenga na sharuk ani ohum hena senthang pikre hairabanina kaithakiba senpham sing adu karai sakre state lenga ki sinmi sing gi tolop amadi pension sang naina phangdriba sik makoina senthang matik sana kaithabigi oirangani Sel yamna thada khibagi phal soidana oigani Sel yamna thada khide haidiba Congress lenga ki matamda lamdam sigi urban amadi rural area da analeng sang yaung sako tharangi infrastructure kya sing wasakibani masi miyamna ingan urangani khalleki loinana pangthok kadoriba taragani 5 Lok Sabha Mikhal si yamna maroi
मियामना चेक्सिनिंgai ओइ सेंटर अमदि स्टेट पालिब बीजेपी लेंगा असि परा तमिबु मतम यौरे हाइदोक्तरबसु मणिपुर मियामना मखोइगी लेंगा असि खारबनि नीबा हितबा मिखापोन हितबा मणिपुर मियामनि खंगनसि बीजेपी ना ओइदबा हंजिन हंजिन ngang मियामबु थेमदुना अतोप अतेन पाव खरना एन लोकेन मियामना सिंगोकदबनि तरा निपान सुबा लोकसभा मिखलगा मरी लेना ngarang pangthokiba INC की इलेक्शन कैंपेन अमदा कुंभी केंद्र पोलिंग स्टेशन मापल्दी भुट कैप्चर तौगनी हाइबा वाफम फाव पन्नुना नंबोल केंद्र की हाना MLA ओरंबा नमैराकपम लोकेना अरानबो वाफम क्या बोट फंगनबा ngankhibadu अथुबा मतमना मियाम खंगना सेंगदोकदबनि नत्रबदि लीगल एक्शन लौरगनी हाइना कुंभी केंद्र की MLA संसम प्रेमचंद्रना फोंदोखरे वाफम असि MLA सिगी सलान कुंजिंद लेबा मयुमना पांगदोकपा पावगी मिफम अमदा फोंदोकलदुना S प्रेमचंद्रना हाइ स्टेट असिदा थोकलिबा इरांग सिगी मनुंगदा कांग्रेस पार्टी ने तुमिन लेसिलगा बोट मतमदा मिनुंगसी पोकनबा लान हाइजिनबा मियामना थाजबिगनो अरानबो वाफम फोंदोकतुना मियामदा अपंगबसिगनो सेमजिन साजिन वांगांग भाइबसी कांग्रेस की हानदगी सत्रदुना लागलाबा हाइनबिनि मखोइना नोंगै कापी हाइदिबसी मखोइगी खुनेक्ता पुरकलगा नोंगै काफन ओइरंगनि BJP दा ताइसिंदुना बोट फंगनबा कांग्रेस ड्रामा तौबा ओइरंगनि हिरामसिगा BJP गा मरी लेनते पांथोकदरिबा मिखलसिदा केंद्र सिगी मियामना इसाई सागी राइट मंगनदना अमदि अकीबा यावदुना थोलक्तुना अपामा मिरेप खनबि वाइखि अमरोमदना ST डिमांड की खोंजंग संसिंख्रे मितैबु ST लिस्ट सलहलु हाइदुना तुंगान मफमसिंगदा खोंजंग संसिंख्रे वाल मितै काउंसिल थादोरकपा सिरोल अमदा अमना हाइ ngasi kaksing district ki manung chanba lamjau football ground tournament hodringaida maike animaki sanaroi singna amata oina mitai gi hingnabagi dama ST list sanma natana atopa pambai leiti haibadu sanabung gi khulaw lawkhre khulaw sing duri chief minister na mitai gi ST blackmail tawbi haroi mitai hingnaba amata ngaraba lambi di ST khaktani MP election mamangda ST gi report ani edu thagadabani haiduna khulaw lawkhi khongjang adura WMC Manipur unit ki president Urikhinbam Konjona singba miyoi sing sargyakhi atoba paomana mikhal boycott tawrisi isu ningthina khangma miyoi da bot PC khaidem mani mongpham marakta bot tawrabasu lamdamasi da leiriba miyamna mikhal boycott tawigano state asigi isu sing ningthina khangwa lairik lesu haiba amadi apa phataba khangwa miyoi da bot PBU haina taragi saisugi chairman senior advocate khaidem mani na phongdorakli Orang part labor taragi section office ta permission unaba mada khaidem mani na phungdokibata mamang saigi me ahum digi hoduna ngasi phawba koki narcotics na mitei gi mathata satharak libi irang si sahi ama pharakadore irang si lusimna ngamba India lengan lusim bidre Prime Minister Narendra Modi na state asida thukliba irang si hanna yengwidre state government su tuson masona duna leire mongpham marakta bot taw bai bi sumdi haina ECI da thamkibu wapam su tabidre ki Magna makata araduna logi matung ina state asida inner amadi outer Lok Sabha mikal pangthokna ba sem saba loikre awaba kya nanglaba support tawrabanina miyamna bot thadabagi hak manganbigano mikal boycott tawba si aikhoigi mangjaba hoigani lamsat manglabi nupa nupi gumna aikhoigi bot yongumsi bot yonba haibisi isa yonba ga samani khulai pai bisingna voter singbu okay khang pokaninde khulai pai bisingna kangbu siamduna bot yauksin bigano haiki permission ga unaba adu saruk yakhiba taragi saisu gi legal wing gi chairman e noktu misuri na phungdokibada pangthok ko doriba lok sabha mikhalasi ga mari lainana candidate singna meeting tawbada nomai kapsuli aki khang pokalle haiba report lakliba sigi matangda CEO Manipur Police Intelligence Department gi miyoi singna matik sabe action lokapio mikhalasi free and fair ONC Voters in Busanti Lena, Mokona Pama Midipta bot Tadansi, Irang Marakta bot Taurabasu, Silna bot Lehelosi, Amadi, bot Lainabasu, Kona Bigano, Police Amadis, O Manipur Misang Mikaina, and Tabato Bigano Hype Wapham Su, Mount Fondoki, Autopapa Mana, BJP Lenga Clark Badigi Missimina Lep Kibani Hybisi Ning Simbasungani, Koki Kulai Pibising the Mitai Haliba Sidigi Hena Congress Lenga Matam the Hot Cravani Hybida, Hamamatukoi. BJP lenga clark padigi huran chinthi amadi misi mina lep khibani haibisi miyamna ningsingba sungani haina Imphal mayol maktara kumja English ngani ga mapan da thokiba fake encounter da lekhidraba sungtham sanjit ki apokpi sungkham khelen phungdorakli
Manipur Press Captain ngasi pawmising unaba amada CS Khilena phongdokkhibada state asida Congress lengak leading matamda thokiba misimina gi thogdoksing miyamna hena khanglaba ngaktani mamang sahi gi me ahumdigi howduna Manipur da thokliba lan asida kuki kulai paibisingna mitai hatliba sidagi Congress lengak ki matamda hena misimina yoromgani haibada hamamba thokloi lenga adugi matamda thabak surubagi furikhawdu siel khara yorapa miyoi phawba phaduna hatkiba haibadu miyamna paukthokpa sumloi loinana ehaki isa nupadusu yumgi ranghaiduna nomagi hazira suduna leijaba miyoini adubu maral thangjinduna minungsi yauduna hatokpikhibani masi punamak Congress lengaki matamda thokiba tamthirab thawduni miyamna siel yaurabadi amam athengna satpa kiramba amadi Quran chinti hantabada natana misi mina punamak BJP lengak rakpadagi hantharakhibani haibasi khangnaraba wapumni maram asina state asigi oiriba phiba masida pangthokadoriba Lok Sabha mikhal asida miyam punamakna wakhal khanthamina senasu magna makhatana phongdokhi atopa paawmana National Highway da drivers in steering paidabagi khongjang sangshinbagi warep lauragani AITUC ngarang Tamenglong district ki Tauksem subdivision gi manung sanba kaimai amasum santi khunau gi lonaba marakta leiba tolen kuki khul manakta kuki singni singnaba miyoi taruk mukna National Highway sida posai LPG amadi thau pudun Imphal tamna lakpada atat akham leitana nomoi kapsilakpadagi gari edugi manungdagi LGP purakpa gari ama amasum thau purakpa gari mari ama ata thokanbada natana gari sing adu buthorpa driver ahum sawan khiba yamna mathong huktaba thabak sing asi All India Trade Union Congress AITUC Manipur gi General Secretary L Sutin Kumar akan ramong yaningdaba phongdokpa loinana National Highway drivers steering paidabagi khongjang sangshinbagi warep lauragan hairi solasina makhatan hai asiguma thagok sing kiara thokre aduba lengana hausi phawba tasinadana leiri kumja inglishinga magasama panga maudra dagi hauraduna Manipur gi lifeline oiriba National Highway ani Imphal Dimapur lambi amasum Imphal Jiribam lambi ani asida nomugi sangdaba yadraba posai hidak langthak thaw amasum LPG nasing puraktuna miyamda phanganbagi thabak laujariba Tauzariba driver amasum handyman lising amarom senkhai thungkhai namduna seloba gari sing lokhrada inthakhiba noi kapsinba phubu seiba amadi gari gi accident gi thangdok sing laikhidre accident gi thangdok sing laikhidre kaya amana asu apan anangduna hauji phawa awasaina khangduna leiri masi khudama koknaba sabsaba highway protection thambiyu lambi nithina sembiyu haiduna AITUC Manipur amasung Driver Union Association amadi atai CSO kayana laingak taksinduna lakli aduba haujuk phaw thaba oina pangthokri Imphal Jiri lambi haujuk pawali belengana aeroplane tab yaba lambi gum semgani haina board kidamak lapthokraga lambi asining thina nungaina simbidre maram kharadadi lawlingba yabigi phibam thambire ngahak leitana hong tatle yadre habigi pawna waisairi masimak leib thibani Election Code of Conduct satnaba hokrabani lambigi ngaksinbigi thabak Election Commission na yengsin phamthui Manipur gi irang sida mitei sing highway ani sida hauju phaw mitei sing satpa yadri masi lengak ta hanjin hanjina demand tawrabasu mana tadna leiri masi gi Texas India lenga amasu Manipur lenga na phamthui karigum athuba matamda Highway Protection Force thambidrabadi AITUC amasum satminariba Driver Union Association amadi CSO singa tanaraga hairiba National Highway sida driver singna gari chatpa lepagi khongjang steering paidabagi akanba phirep lauragani masigi apapatagi texak lenga asina ugadabani hairi makasa tharak poina kangla pawgi editorial mayamna thamjage ningthau semba yaurunu leibak semba yaw election board ki damak voter miyam apama mute khanana ba hona bada voter masilgi marakta yengthina ba huna sainaba amadi hana sunaba tapham thokte loinana mirep oiduna miyamgi mihut amadi ningthaugi saktam launaba honariba singi maikaidagi mission khomagi campaign sathabada miyamgi marakta nungsinadana ba hu kamsinba madi selna voter lainaba honaba tawidabani miyamna ningthau semba thawai yawbagi mahut laibak semba madi laibak ngakpada thawai yawsin sumi ahal lamana hainaba wafamda ningthau semba yawrunu laibak ngakpa natraga semba yaw haibadu ningsingba sumi Mirep oiriba singdagi miyamna apam pamba miyoida bot pibada kanamatigi athingba leiti thingpham chu thokti ningthau semnaba honabada miyamgi marak masoi tana handuna apunbagi pangal mayeng tahananaba honaba tarabadi madu laibak ngakpa pambagi thausinati
State asida election pangthoktuna miyamgi lengak pairakhiba matamdagi miyamna sahi manga gi mikhal general election pangthoktuna khankhiba miyoisingna mihut oiduna lengak longi thawgai panglakhiba singna leibaki amadi miyamgi yaifunaba masak thokpa kari karama thabaksing paikhrabagi haibaromda nainabana miyamgi asumba thawsuloigani masiga iroinana lengak longi thawgai pangbada yawnaba mikhal thengnaduna mihut oinaba songthorakiba singadugi maraktagi karamba miyoibu mihut ohelabadi mareba amadi miyamgi damak thamoi singna masak thokpa thabaksing paikhatgadage haibadu nainaduna apama mihut khananaba honaba haibasisu tangai fadaba mani masi miyamda piba hakni miyamgi hak banghandanaba apama mihut khanbada saruk yapam thui tawbadabu apama mihut khananaba honabada mirep oiduna mihut oiningbasingi maikaidigi miyambu sel piba saksa haijanaba tahonduna miyambu humduna punaba honabada yapam thokte miyamna election da sel piraga mihut oirakhibasinga aduna lengak longi thawai panglakpa matamda miyambu karisu leitana lorei makoina election thengnaduna mihut oinaba honabada voter leibada siznakhiba yamlaba senphamsing adu pukhatnaba honabada senja thumja corruption chathaduna miyamgi e supagi thabak satharakpa matamda miyamgi maikaidigi sin kangba ngamdana yengduna leibatai miyamna mirep singdagi makhal amatagi khudongchaba lauduna mihut khanba ngamlabadi mihut aduna senja thumja yonglei mairei naiba amadi sengbat sagatpagi thabak thoramsingda ashoiba aranba ama torakpa matamda miyamgi maikaidigi isang thona thawong aduda khut thinba ngamani masigi phibamasi miyamgi lengak lon leirakpa matamda lengakpa singna miyamgi mayokta leiba ngamloi loinana miyamna lengakki mathakta leiduna miyamgi aningba apambasing phangbusu ngamani leiba asina atongai maning tamba ningthau panba oiringai matamda ningthaugi mayokta phambal langi lalhausa thaba amati ningthau masasingi maraktagi ningthau khubam munnanaba honarakpada chenabasingbu lakshinduna angang olhanba amadi loi thabagi thabaksing satharami adubu matamgi yawul matukina ningthau lengakki mahutta miyamgi mihutsingna lengak longi thawgai panglakhiba matamdagi miyamna sai manga gi mikal pangthoktuna mirepsingdagi apamba mihut khanbagi satnabi lehi adubu mikal pangthokpa matamda political party singna magi mirepna mihut ohenanaba honabada aphongba amasum aronba makalgi lalong kya sathaduna mai paknaba honabada angam tanari basisu ningthau khuba munnaba mawongi lalongni haina lawye thawong asi democratic oiba mawongi misam khomnabigi lalong amani lawi pangthokkodoriba taraga nipan supa lok sabha mikhal asida party singi mirep oiriba sing mai paknaba honabada masal amasu mani power gi angam tanabagi thawong sathanaba tarabadi election asi democracy gi marumda angam tanabagi lal sathabani haina lawi miyamna apama mihut khananaba honabada khutpu naiduna nampuda apama mihut khananaba honabada crime satharabadi madu aronba agenda amada ningthau sema yawbun haibada haimamba thokloi democracy satpa leibakta miyamna apama mihut khanduna lenga urungi thawgai pangananaba honabada nampu sisinarabadi madu dictatorship ki thawoni adu hauskina di miyam pawu samatang sa du sinjarage mas miyam puna no update ngaminasi